India ki Maming chatlaba political activist amadi Booker Prize pankhre ayibi Arundhati Roy na Meitei furup ase terrorist ni haikhibagi mayokta youth political activist Desh Raj Yumnam na complaint tourakpadagi Imphal police na FIR ama pankhre haidi Arundhati Roy ki social media account X ki handle Arundhati @political ta follower listing yankai makhada leiriba asagi kuthang da Manipur gi Meitei furup apun bu terrorist ni haiduna pankhibagi mayokta ngarang May 13 FIR si chankiban haidi FIR adu da pallibana mahaki wahai asana Manipur da thokliba irang asida hena mating pangsan boina thokpa yai mahaki wafam na furup ani ki marakta nauna mukna ba nungshinahan ba amadi criminal gi lawtuna ba ama yawba ubadagi mahaki mathakta FIR si under section 109-153A 500-505 clause 1 clause V 505 clause 2 102 V IPC gi makhada laukhatpani hairi